ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯌꯨꯝ ꯂꯥꯏꯒ ꯂꯥꯏ ꯐꯠꯇꯕꯒ ꯂꯥꯟꯁꯣꯛꯅꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯈꯣꯌꯨꯝ, ꯂꯥꯏꯔꯦꯝꯂꯦꯟ ꯍꯥꯏꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡꯗ ꯂꯩꯕ ꯀꯥꯡꯂꯨꯞ, ꯑꯅꯦꯝꯕ ꯀꯪꯐꯥꯟ ꯂꯝꯗꯝꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯥꯡꯂꯨꯞ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤꯅ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯂꯩꯅꯨꯡ ꯁꯨꯔꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯗꯨꯅ ꯃꯥꯒꯤ ꯃꯒꯥꯏꯐꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯂꯐꯣꯏꯅ "ꯑꯩꯈꯣꯏꯁꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯇꯣꯟꯕ ꯀꯥꯡꯂꯨꯞ ꯑꯣꯏꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯄꯨꯟꯁꯤ ꯂꯦꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ, ꯑꯗꯨꯒ ꯂꯩꯌꯥꯝꯁꯤꯡꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ?" ꯂꯐꯣꯏꯒꯤ ꯃꯄꯥꯅ "ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ! ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯕ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯕꯒꯤꯅꯤ꯫ ꯕꯥꯕꯥ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯅꯨꯡꯕꯤꯠꯀꯤ ꯃꯉꯥꯜꯁꯨ ꯐꯪꯗꯦ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯑꯩꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯀꯝꯗꯧꯏ ꯍꯥꯏꯕ ꯌꯥꯝꯅ ꯎꯅꯤꯡꯏ꯫ ꯍꯥꯏ, ꯃꯗꯨ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯏꯁꯥꯗ ꯍꯦꯛ ꯌꯩꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯁꯣꯟꯊꯍꯧꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯕꯁꯨ ꯂꯩꯕꯗꯗꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏ꯫ ꯑꯗꯨꯅ ꯌꯨꯝꯕꯨ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯐꯣꯏꯒꯤ ꯃꯄꯥꯗꯣ ꯃꯌꯥꯡꯂꯦꯟꯗ ꯁꯤꯡꯖꯪ ꯊꯣꯡꯂꯒ ꯁꯤꯡ ꯈꯥꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯁꯨ ꯀꯥꯝꯗꯨꯅ ꯃꯇꯣꯝꯇ ꯃꯆꯤꯟ ꯃꯈꯥ ꯐꯩꯔꯦꯡ ꯆꯤꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯗꯨ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯄꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯋꯥꯇꯥꯅꯔꯤꯕꯗꯨ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯊꯦꯡꯒꯨꯅ "ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯅꯨꯡ ꯁꯨꯔꯨꯡꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯃꯩꯖꯥꯔꯥꯎꯅ "ꯍꯥꯏ, ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡꯗ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯁꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯅ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯖꯥꯔꯥꯎꯗꯨ ꯈꯨꯇꯨꯝ ꯇꯥꯔꯒ ꯎꯖꯥꯎ ꯑꯃꯗ ꯍꯟꯖꯤꯟ ꯊꯦꯟꯖꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯩꯖꯥꯎꯒꯤ ꯃꯅꯥꯏ ꯑꯃꯅ ꯃꯩꯖꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯄꯗ ꯂꯐꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯅꯥꯀꯟ ꯑꯃꯗ ꯆꯠꯂꯒ ꯃꯥꯒꯤ ꯁꯤꯡ ꯌꯥꯟꯐꯝ ꯊꯣꯛꯄ ꯌꯥꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯊꯧꯉꯥꯛꯄ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯊꯧꯉꯥꯛꯄꯅ "ꯑꯩꯈꯣꯏꯅ ꯁꯤꯗ ꯋꯥꯅ ꯊꯣꯡ ꯉꯥꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯕꯨ ꯂꯥꯛꯇꯧꯔꯤꯒꯦ?" ꯑꯃꯅ ꯑꯃꯨꯛ "ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯇꯥꯔꯕꯗꯤ ꯅꯊꯧꯗ ꯊꯧꯁꯥꯗꯦ ꯍꯥꯏꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯗꯤ ꯋꯥꯏꯍꯦ ꯏꯕꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯊꯧꯉꯥꯛꯄ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯂꯨꯛꯄ ꯎꯠꯂꯝꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯧꯉꯥꯛꯄꯅ "ꯑꯩꯈꯣꯏꯒꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯐꯗꯤ ꯐꯖꯩꯍꯦ." "ꯌꯥꯔꯦ ꯏꯕꯣ, ꯐꯖꯩ ꯀꯥꯏꯅ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯃꯥꯒꯤ ꯑꯃꯨꯛꯀꯤ ꯊꯪꯍꯥꯏꯗ ꯅꯉꯛꯇꯣ ꯀꯦꯅꯤ ꯈꯪꯗ꯭ꯔꯤ꯫ ꯌꯥꯔꯦ, ꯅꯪ ꯌꯥꯝꯅ ꯋꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯉꯥꯛꯄꯗꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯧꯉꯥꯛꯄ ꯑꯃꯗꯨ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯗꯨꯁꯨ ꯁꯤꯡ ꯈꯔ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯗꯨ ꯁꯤꯡꯖꯪ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯈꯔ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯅ "ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯩꯖꯥꯔꯥꯎꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯨꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯁꯦ ꯄꯨꯝꯅꯃꯛ ꯃꯥꯡꯅ ꯇꯥꯛꯅꯕ ꯋꯥꯈꯜ ꯈꯜꯂꯤꯁꯤꯅ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ." ꯂꯐꯣꯏꯅ "ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯣꯡꯉꯥꯜꯂꯛꯇꯧꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯦ." "ꯍꯣꯏ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯂꯥꯏꯔꯦꯝꯂꯦꯟꯗ ꯊꯕꯛ ꯁꯨꯕꯤ ꯇꯥꯏꯕꯪ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯐꯤ ꯁꯨꯕ ꯇꯨꯔꯦꯟ ꯇꯝꯅ ꯆꯠꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯃꯤꯅꯗꯤ ꯑꯩꯈꯣꯏꯁꯦ
ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯣꯏ ꯈꯜꯂꯝꯗꯣꯏꯅꯤꯗꯣ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯔꯤ ꯅꯣꯝꯂꯤꯕꯁꯤꯗꯤ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯇꯊꯣꯠꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯗꯣ ꯐꯤ ꯀꯟꯅ ꯁꯨꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯗꯨ ꯁꯔꯤꯛ ꯁꯔꯥꯛ ꯍꯩꯕꯅ ꯁꯔꯤꯛ ꯁꯔꯥ ꯇꯝꯂꯤ, ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯕꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯝꯂꯤ, ꯑꯗꯨꯒ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯁꯔꯤꯛ ꯁꯔꯥꯛ ꯇꯝꯂꯤꯕ ꯑꯗꯣꯝꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯅꯥꯏ ꯈꯔꯒ ꯁꯔꯤꯛ ꯁꯔꯥꯛ ꯇꯝꯂꯤꯕꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯃꯦꯜꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯁꯔꯤꯛ ꯁꯔꯥꯛ ꯇꯝꯂꯤꯕꯁꯦ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ ꯃꯥꯜꯂꯤ꯫ ꯃꯥꯅ ꯁꯨꯝꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯁꯔꯤꯛ ꯁꯔꯥꯛ ꯇꯝꯂꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯅꯥ ꯑꯣꯏꯔꯤꯅꯤ꯫ ꯀꯣꯔꯧꯅ ꯌꯥꯔꯦ ꯏꯕꯣ, ꯃꯃꯤꯗ ꯈꯧꯁꯥꯕ ꯇꯧꯔꯅꯨ, ꯀꯥꯟꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ꯫ ꯐꯔꯦ ꯏꯕꯣ, ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩꯗꯣ? ꯅꯍꯩ ꯅꯤꯡꯊꯤꯅ ꯇꯝꯒꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯋꯥꯊꯤ ꯇꯧ ꯂꯩꯔꯤꯅꯣ? ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯩꯖꯥꯎꯗꯨ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧ ꯀꯣꯛꯂꯥꯏꯒ ꯀꯟꯅ ꯂꯥꯎꯅꯔꯤ꯫ ꯀꯣꯛꯂꯥꯏꯅ ꯑꯇꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯌꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯥꯟꯗꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯃꯗꯨ ꯇꯧꯔꯒ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯥꯟꯗꯥꯕ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯕ ꯑꯁꯤꯗꯅꯤ ꯑꯩꯅ ꯈꯜꯂꯤꯕ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯑꯇꯣꯝꯕ ꯅꯪꯁꯦ, ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯈꯖꯤꯛ ꯐꯥꯎꯕ ꯂꯧꯁꯤꯟꯕ ꯇꯧꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯦꯠꯅꯕ ꯌꯥꯕ ꯌꯦꯠꯅꯔꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯐꯅ ꯀꯟꯅ ꯂꯥꯟ ꯇꯧꯗꯅꯕ ꯍꯥꯏꯔꯕꯁꯨ ꯃꯅꯥꯎ ꯃꯩꯖꯥꯎꯅ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯐꯣꯏꯅ ꯂꯣꯟꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯂꯐꯣꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯄꯥꯕꯥ, ꯀꯩꯁꯨ ꯇꯧꯗꯦ, ꯐꯤꯔꯣꯟ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯅꯪꯅ ꯈꯜꯂꯤꯗꯣ ꯏꯄꯥꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ? ꯃꯗꯨ ꯇꯧꯅꯨ, ꯏꯄꯥ ꯋꯥꯍꯩꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯂꯐꯣꯏꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯝꯗꯧꯅ ꯂꯩꯔꯛꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯌꯦꯡꯉꯣꯏ, ꯃꯇꯝ ꯑꯃꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕꯗ ꯃꯆꯥꯅꯨꯄꯥ 3 ꯈꯛ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯣꯌꯨꯝ ꯂꯥꯏ, ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ 3ꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯋꯥꯡꯕ ꯆꯤꯡꯗ ꯂꯩꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯅ ꯑꯃꯨꯛ ꯃꯍꯥꯛꯇꯤ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯗ ꯂꯩꯗꯨꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯍꯤꯡꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗꯤ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯂꯩꯅꯨꯡ ꯁꯨꯔꯨꯡꯗ ꯂꯩꯖꯒꯦ, ꯑꯗꯨꯒ ꯐꯠꯇꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯝꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯅꯤꯡ ꯊꯨꯡꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯑꯁꯤꯅꯤ ꯏꯕꯨꯡꯉꯣ, ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯂꯩꯅꯨꯡ ꯁꯨꯔꯨꯡꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗꯣ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤ꯫ ꯃꯤꯒꯤꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯒꯦ ꯍꯥꯏꯖꯩ, ꯑꯗꯨꯒ ꯃꯥꯅ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯂꯩꯅꯨꯡ ꯁꯨꯔꯨꯡꯗ ꯂꯩꯒꯦ ꯍꯥꯏꯔꯨꯔꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ, ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯅ ꯑꯋꯥꯡꯕ ꯆꯤꯡꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯂꯐꯣꯏꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯩꯖꯥꯎꯗꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯥꯟꯗꯥꯅꯕ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯥꯂꯣꯡ ꯌꯥꯠꯂꯝꯃꯤ꯫ ꯃꯩꯖꯥꯎꯅ ꯉꯁꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯥꯟꯗꯥꯕ ꯍꯥꯏꯕꯁꯦ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏ, ꯑꯗꯨꯅ ꯍꯪꯆꯤꯠ ꯑꯁꯦ ꯍꯦꯛꯇ ꯂꯥꯟꯗꯥꯔꯁꯤ꯫ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ
ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯃꯊꯪꯗ ꯃꯩꯖꯔꯥꯎꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯥꯟꯗꯥꯕ ꯍꯧꯔꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛ ꯁꯦꯃꯨ ꯌꯩꯈꯠꯂꯨ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯥꯐꯤ ꯂꯥꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯂꯥꯟꯕꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯩꯖꯔꯥꯎꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝ ꯑꯃ ꯍꯥꯠꯄ ꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯈꯨꯠꯆꯨ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯩꯖꯔꯥꯎꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯅꯇꯤꯛ ꯂꯩꯔꯒ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯒꯤ ꯅꯉꯛ ꯑꯗꯣ ꯀꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯃꯩꯖꯔꯥꯎꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯄꯥꯛ ꯍꯦꯛꯇ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯠꯆꯨ ꯊꯥꯡ ꯑꯗꯨ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯩꯖꯔꯥꯎ ꯇꯝꯅ ꯁꯥꯐꯨ ꯀꯟꯅ ꯌꯥꯟꯊꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯖꯔꯥꯎꯁꯨ ꯃꯥꯒꯤ ꯈꯨꯠꯆꯨ ꯇꯥ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯉꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯂꯥꯏ ꯑꯅꯤꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯎꯃꯪ ꯑꯃꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯩꯖꯔꯥꯎꯁꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯕ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯂꯐꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯎꯃꯪꯗ ꯍꯩꯔꯥ ꯊꯤꯕ ꯆꯠꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯖꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯐꯣꯏꯒꯤ ꯃꯄꯥꯗꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯁꯤꯗꯤ ꯁꯣꯔ ꯍꯣꯜꯂꯤꯅꯦ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝ ꯇꯧꯅ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯂꯐꯣꯏ ꯃꯄꯥ ꯅꯨꯄꯤ ꯑꯃ ꯁꯝꯂꯒ ꯄꯨꯔꯛꯂꯤꯕꯗꯨ ꯎꯕꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯄꯥꯕꯥ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯎꯃꯪꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯂꯥꯏꯀꯠꯅꯅꯕ ꯏꯄꯥꯅ ꯄꯨꯔꯛꯄꯅꯤ ꯂꯐꯣꯏ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯟꯅ ꯂꯥꯏꯀꯠꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯉꯟꯕ ꯑꯌꯨꯛꯇ ꯂꯩꯀꯣꯜꯗ ꯂꯩ ꯍꯦꯛꯄ ꯃꯇꯝꯗ ꯃꯩꯖꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯀꯅꯥꯅꯣ ꯑꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯕꯣ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯅ ꯐꯔꯗ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯅ ꯃꯩꯖꯥꯎꯕꯨ ꯁꯝꯂꯒ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯃꯗ ꯐꯖꯅ ꯍꯤꯞꯍꯜꯂꯒ ꯃꯁꯥꯗꯨ ꯐꯤ ꯑꯆꯣꯠꯄ ꯑꯃꯅ ꯅꯞꯊꯣꯛꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯤꯕꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯐꯣꯏꯅ ꯅꯦꯅꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯕꯣ ꯄꯥꯕꯥ ꯅꯦꯅꯦꯁꯦ ꯋꯥꯈꯜ ꯂꯥꯛꯑꯦ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯋꯥꯈꯜ ꯂꯥꯛꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯥꯅ ꯃꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯖꯔꯝꯃꯤ ꯃꯗꯨꯅ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯅ ꯂꯐꯣꯏꯗꯤ ꯌꯦꯡꯗꯨꯅ ꯂꯩ ꯂꯐꯣꯏꯒꯤ ꯃꯄꯥꯁꯨ ꯂꯐꯣꯏꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯁꯦ ꯏꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯑꯩꯒꯤ ꯃꯤꯡꯅ ꯀꯔꯤ ꯑꯗꯨꯒ ꯑꯩꯁꯤꯅ ꯀꯅꯥꯅꯣ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯐꯣꯏꯒꯤ ꯃꯄꯥ ꯃꯆꯥꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯂꯐꯣꯏ ꯃꯄꯥꯗꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯈꯟꯅ ꯍꯔꯥꯎꯖꯔꯝꯕꯗꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯖꯗꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯂꯐꯣꯏꯅ ꯅꯦꯅꯦ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯇꯣꯔꯣ ꯀꯧꯔꯁꯦ ꯑꯗꯨꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯕ ꯈꯣꯏꯍꯨꯝ ꯂꯩꯃꯤꯟꯅꯔꯁꯦ ꯀꯔꯤꯅꯣ ꯏꯆꯥ ꯊꯣꯏꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯅꯦꯁꯤꯅ ꯍꯩꯅꯅꯤ ꯍꯩꯅꯔꯣꯏꯁꯨ ꯈꯪꯗꯅ ꯏꯕꯨꯡ ꯅꯆꯟꯒꯤꯗꯤ ꯍꯩꯅꯕ ꯍꯩꯅꯗꯕ ꯍꯥꯏꯕ ꯂꯩꯖꯗꯦ ꯏꯕꯨꯡꯅ ꯅꯆꯟꯕꯨ ꯃꯇꯝ ꯈꯔꯗꯗꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯁꯨꯝ ꯇꯧꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ
lafoi mapa macagida changjafam lauduna leirammi. Mathangi nongalamdaida Maizraudu masadu khaji lengaktuna tapna wakhal laklammi. Mahakna wakhal lakpa matamda koirei leiduna yenglakpa matamda mahaki phamung machida lairikto makhutna khadang metlaga uiduna leirammi. Madu ubada Maizraudu lairikta nofet tawduna yenglaga lei. Matam aduda lairikto mami khangsing singlaklammi. Lairik mahakna mami singlakpa matamda mangonda Maizrauna nofet tawduna yenglaga leirambadu ubada khangpre khanglammi. Ibung nang wakhal abo? Ichal aina lairibasibu karaidano? Lairamlendani ibung. Lairamlen haiba. Asi haiduna Maizrau mabukningda akha minok ama noklammi. Mahak mafam aduda masana masabu khangjadaba saduna matam khara lairage haina khalammi. Maram aduna lairikta masana masabu khangjadaba sarammi. Lairikti Maizraugi aronba amata khangdabana Maizrauna haribadu thajarammi. Maram aduna lairikna Maizraubu ningthina thaugan tawbirammi. Maizrauna nupi macha sinadi aigi aronbase khangjadabanina aigidamak kayada wana hotnariba. Aigi asengmase khanglakpa matamdadi manaibu soidana warauganiko. Maizrau mahakna lairikta minamlibado asum khalubada nungaitaba poklammi adubu haidokpadi ngamjadre. Asumna matam khara haukhre. Nongmagi numidang amada langi lairembi aduga laphoigi mapa machaga umangda haira thiba chatlammi. Laphoina nene datondangna hariba khoyum lairamlese leibada yam nungai hariba. Langi lairembedu khoyum lairamlen palakpa aduda masada karigumba ama ningsingbadongna tawrammi adubo mayek sengnadi ningsingba ngamlamde. Langi lairembi aduna chatpa leplaga tumina laikhiba aduda laphoidu langi lairembi adugi phizida haifet chinglammi. Nene kadaragi tumina lepaga leirade? Kaisu tawde. Laphoigi mapana icha thoiba nangna naneduda mari makhong sanadaba wa mayam amamu haijilabo. Baba ai kaisu haidi. Asi haiduna laphoina langi lairembi aduda onsilaga mapada khoyum lairemlengi maramda haibadu haidokanu haina ingit tawrammi. Asumna makhoi ahumdu umangdagi haira khara heklaga mayumda halaklammi. Mathangi ayukta lairikto Maizrauna chanaba haiduna athumahau khara puraga Maizraugi manata laklammi. Ibung sei ibungna chanabani. Maizrau lairikna purakliba achathak kharadu lauraga chaba haurammi. Maizrauna charibadu lairik nofet tawduna yenglaga leirammi. Ibung haubra? Hawi. Asumna makhoi anisu toina loinarakpadagi apam nungsi phaunaba hauraklammi. Nakan amaromdana khoyum lairamlenda langi lairembi adu mangkhibagi kana thinari aduga lai phattabagi leifamdasu makhoigi manau ibungo Maizrau mangkhibagi kana thinari. Khoyum laigi lanmina aikhoigi langi lairembi aduna karada leiramdonu khangdre tawrise. Thiba yabasu thire adubu phangba kawbudi leite. Lanmi amana thidrasu yarabani mahakti langi lairembini. Mangondabu kanana kaidodoino? Apang aikhoina ma thirise mangonda topana aso apan piramgani haibagi nattene. Ma leitringai tanja sida lai phattaba singna landarakladi haibagini. Asi haiduna langi lami singdu langi lairembidu mafam khuding chattuna koina thirammi. Somdasu adu mangai lai phattaba mayamna makhoigi manau ibungu adu koithi thiri. Manau ibungu adu thiba phamandraba aduda lai phattaba mayam adu humang ana pikanglammi. Makhoigi lai phattabagi ningthongna makhoi mayamda tainarabadi haina pakhatpa poklammi. Lai phattaba amana iningthau nanau ibungodo thiba yaba thiri adubu phangba ngamdre. Phare nakhoi mayamsu loina wanare aduna ngayak pathanaruro. Phani ningthau. Asi haiduna lai phattaba adu masadu phathajaduna tumina thokirammi. Koklai manabu karaida leiramni khanbada khanpham khanglamde. Atomba nangbu karaida leigi iyamba nangbu thibam khangdre. Koklai manaugi khanbada wakhan yamna warammi. Nakan amaromdana laphoina langi lairembi aduga mapabunga naksinanaba kanna hotnarammi.
ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯂꯐꯣꯏꯒꯤ ꯃꯄꯥꯒ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯂꯐꯣꯏ ꯍꯣꯏꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯩꯕ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯪꯕ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯆꯨꯅ, "ꯏꯆꯦ ꯀ꯭ꯋꯥꯛꯂꯩ, ꯂꯐꯣꯏ ꯍꯣꯏꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ?" ꯀ꯭ꯋꯥꯛꯂꯩꯅ, "ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ?" "ꯑꯩꯁꯨ ꯈꯪꯗꯦꯗ, ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯕꯅꯤ, ꯂꯐꯣꯏ ꯍꯣꯏꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯅꯦ꯫ ꯃꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯛꯄꯅ ꯐꯩ." ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯩꯖꯥꯎꯗꯨ ꯃꯁꯥ ꯄꯨꯡꯀꯟ ꯀꯟꯕꯗꯒꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯥꯏ ꯈꯔꯗ ꯂꯣꯟꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯂꯥꯟꯃꯤꯅ, "ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯏꯕꯨꯡꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯁꯤꯅ ꯆꯨꯝꯂꯕꯗꯤ ꯑꯩꯈꯣꯏ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛ ꯂꯥꯟꯗꯥꯅꯕ ꯇꯧꯕꯅ ꯐꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦꯁꯨ ꯈꯪꯗꯅ ꯂꯥꯟꯗꯥꯅꯕ ꯇꯧꯔꯨꯕꯁꯦ ꯈꯨꯗꯣꯡꯆꯥꯕ ꯋꯥꯠꯀꯅꯤ." ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯂꯣꯟꯅ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯂꯛꯄꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯂꯐꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯆꯨꯅ, "ꯍꯥꯏ, ꯂꯐꯣꯏ ꯃꯄꯥ, ꯃꯄꯥꯟ ꯊꯣꯛꯂꯛꯎ, ꯋꯥ ꯉꯥꯡꯅꯒꯗꯧꯕ ꯂꯩ." ꯂꯐꯣꯏꯒꯤ ꯃꯄꯥꯅ, "ꯏꯆꯦ, ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯣ, ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯅꯤ." "ꯀꯩꯅꯣ ꯏꯆꯦ ꯍꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯁꯥꯅ ꯃꯁꯥꯁꯦ ꯀꯅꯥꯅꯣ ꯈꯪꯖꯗꯕꯤ ꯃꯥꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯆꯠꯂꯨꯒꯗꯕꯁꯤꯕꯣ? ꯏꯆꯦ ꯍꯣꯏꯁꯨ ꯈꯤꯇ ꯈꯟꯊꯕꯤꯌꯨ." ꯀ꯭ꯋꯥꯛꯂꯩꯅ, "ꯃꯥꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯤꯔꯣ ꯍꯥꯏꯔꯣ ꯍꯥ? ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ? ꯅꯪꯒꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯈꯣꯏꯌꯨꯝꯂꯥꯏꯅꯤ, ꯑꯗꯨꯁꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯈꯪꯂꯦꯗꯅ, ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ." ꯂꯐꯣꯏꯒꯤ ꯃꯄꯥꯗꯨ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯁꯥꯁꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯐꯣꯏꯒꯤ ꯃꯄꯥꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯐꯣꯏꯅ, "ꯅꯦꯅꯦ, ꯅꯪ ꯆꯠꯈꯤꯅꯨꯋꯣ, ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ." "ꯊꯣꯏꯕ, ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ? ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯦꯀꯣ? ꯌꯦꯡꯉꯣꯏ, ꯅꯦꯅꯦꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯪꯂꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ." ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯇꯥꯕꯗ ꯂꯐꯣꯏ ꯑꯗꯨ ꯀꯞꯄ ꯁꯨꯡꯇꯣꯛ ꯇꯣꯛꯂꯝꯗꯦ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯂꯐꯣꯏꯕꯨ ꯊꯦꯝꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯂꯐꯣꯏꯗꯨ ꯀꯞꯄ ꯇꯣꯛꯂꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯐꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯡ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ, "ꯊꯣꯏꯕ, ꯅꯦꯅꯦ ꯅꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯔꯣꯏꯒꯦ." "ꯑꯁꯦꯡꯕꯔꯣ ꯅꯦꯅꯦ? ꯑꯗꯨꯗꯤ ꯑꯩ ꯀꯞꯄꯔꯣꯏ꯫ ꯑꯗꯣ ꯅꯦꯅꯦ, ꯅꯪ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯁꯨꯡꯆꯠ ꯆꯠꯀꯅꯨꯀꯣ?" "ꯆꯠꯂꯣꯏ, ꯑꯩ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ." ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯐꯣꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯩꯖꯥꯎꯅ ꯂꯣꯟꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯗ ꯄꯥꯎ ꯄꯤꯗꯨꯅ ꯂꯥꯏꯔꯤꯛꯀ ꯎꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯃꯩꯖꯥꯎꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯇꯩꯅ ꯑꯣꯟꯅꯔꯝꯕ ꯑꯗꯨꯗ ꯂꯥꯏꯔꯤꯛꯇꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯆꯝꯅ ꯈꯜꯂꯨꯕ, ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯃꯤꯅꯝꯕ, ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯑꯩꯍꯥꯛꯀꯤ ꯏꯌꯨꯝ ꯑꯣꯏꯔꯤꯕ ꯈꯨꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ." "ꯂꯥꯏꯔꯤꯛ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ꯫ ꯑꯩ ꯅꯐꯝꯗ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ." "ꯌꯥꯔꯦ, ꯂꯦꯞꯄꯣ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯀꯞꯄꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯩꯖ꯭ꯔꯥꯎ ꯃꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕ ꯃꯍꯥꯛꯇꯨ ꯃꯥ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛꯅ ꯀꯞꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ "ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯂꯥꯏꯔꯤꯛꯅ ꯑꯩꯕꯨ ꯂꯥꯏ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯌꯨꯝ ꯂꯩꯌꯥꯝꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯗꯧꯔꯤꯕꯅꯤ." ꯃꯩꯖ꯭ꯔꯥꯎ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯤꯛꯇꯨ ꯃꯥꯒꯤ ꯀꯥꯗ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯩꯖ꯭ꯔꯥꯎꯗꯨ
ꯂꯥꯏ ꯐꯠꯇꯕꯅꯤ ꯍꯥꯏꯗꯣꯛꯂꯁꯤꯔ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯥꯏꯔꯤꯛꯇꯨ ꯃꯊꯟꯗ ꯀꯥꯗꯨꯗ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯨꯃꯤꯠ 4 ꯁꯨꯔꯕ ꯐꯥꯎꯕ ꯂꯐꯣꯏꯒꯤ ꯃꯌꯨꯝꯗ ꯊꯥꯗꯣꯛꯇꯅ ꯆꯠꯇꯕ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯂꯐꯣꯏꯒꯤ ꯌꯨꯝꯗ ꯃꯩ ꯊꯥꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯐꯣꯏꯒꯤ ꯃꯄꯥꯅ "ꯏꯆꯥꯊꯣꯏꯕ, ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤ꯫" ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ "ꯏꯕꯨꯡ, ꯅꯈꯣꯏꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯦꯀꯣ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯂꯐꯣꯏ ꯑꯃꯗꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯂꯐꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯂꯩꯆꯨꯅ "ꯃꯌꯥꯝ, ꯌꯨꯝ ꯑꯁꯦ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯁꯦ ꯃꯩꯗꯤ ꯊꯥꯗꯣꯛꯂꯁꯤ꯫ ꯌꯨꯝꯁꯦ ꯃꯩ ꯊꯥꯔꯁꯦ, ꯊꯥꯔꯁꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯐꯣꯏꯒꯤ ꯌꯨꯝꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯩꯖꯥꯎꯅ ꯄꯥꯎ ꯑꯃꯨꯛ ꯐꯥꯎꯔꯛꯇꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ "ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅꯒ ꯈꯪꯅꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯇꯧꯔꯤꯁꯦ." ꯑꯃꯅ ꯑꯃꯨꯛ "ꯑꯁ, ꯈꯣꯌꯨꯝ ꯂꯩꯌꯥꯝꯅꯒ ꯐꯥꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨ ꯀꯔꯝ ꯊꯣꯛꯂꯕ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯤꯛꯇꯨ ꯃꯩꯖꯥꯎꯕꯨ ꯋꯥꯔꯧꯗꯨꯅ ꯃꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯂꯝꯗꯦ꯫ ꯃꯩꯖꯥꯎ ꯂꯥꯏꯔꯤꯛꯅ ꯃꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯇꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯂꯥꯏꯔꯤꯛꯇ ꯁꯥꯎꯕꯁꯨ ꯉꯝꯂꯝꯗꯦ꯫ "ꯂꯥꯏꯔꯤꯛ, ꯅꯪ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯣ ꯀꯩꯗꯧꯕꯒꯦ? ꯑꯩ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯅꯕ ꯇꯟꯖꯥ ꯄꯤꯔꯣꯏ ꯈꯜꯂꯕꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯧꯕꯁꯦ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯕꯨ ꯂꯥꯟꯗꯥꯕꯁꯤꯅꯤ." ꯑꯁꯤ ꯈꯟꯗꯨꯅ ꯃꯩꯖꯥꯎꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯗ ꯂꯣꯟꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯟꯗꯥꯔꯛꯅꯕ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯣꯟꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯟꯗꯥꯕ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯁꯣꯏꯗꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯥꯟꯗꯥꯕ ꯇꯥꯔꯦ." ꯑꯃꯅ ꯑꯃꯨꯛ "ꯍꯣꯔꯦꯟꯗꯤ ꯊꯦꯡꯅꯕ ꯈꯣꯌꯨꯝ ꯂꯥꯏ ꯃꯈꯩ ꯑꯩꯒꯤ ꯊꯝꯄꯥꯛꯁꯤꯅ ꯌꯥꯟꯊꯔꯗꯕꯅꯤ." ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯐꯣꯏꯒꯤ ꯃꯄꯥ ꯃꯆꯥꯒ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯐꯣꯏꯅ "ꯅꯦꯅꯦ, ꯅꯪ ꯁꯨꯔꯨꯡꯗ ꯂꯩꯕꯁꯦ ꯍꯩꯅꯗꯕ꯭ꯔꯥ?" "ꯍꯩꯅꯗꯦ ꯊꯣꯏꯕ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯃꯩꯖꯥꯎꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝꯁꯤꯡꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ "ꯏꯕꯨꯡ, ꯅꯆꯟꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯐꯣꯏꯗꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯂꯐꯣꯏꯅ ꯀꯞꯄꯗꯨ ꯃꯄꯥꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯏꯆꯥꯊꯣꯏꯕ, ꯅꯅꯦꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯤꯅꯤ ꯁꯦ, ꯀꯞꯂꯅꯨ." "ꯕꯥꯕꯥ, ꯅꯅꯦꯁꯤꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ?" "ꯍꯜꯂꯛꯈꯤꯗꯧꯔꯤꯅꯤ." ꯂꯐꯣꯏꯒꯤ ꯃꯄꯥꯅ ꯃꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯋꯥꯍꯪ ꯑꯗꯨ ꯃꯇꯣꯝꯇ ꯍꯪꯖꯔꯝꯃꯤ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯊꯨꯅ ꯂꯥꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯎꯕꯗ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝꯁꯤꯡꯗꯨꯁꯨ ꯊꯧꯅꯥ ꯂꯥꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯃꯩꯖꯥꯎꯅ "ꯉꯁꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯁꯦ ꯎꯐꯨꯟ ꯑꯣꯜꯍꯟꯕ ꯇꯥꯔꯦ." ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ "ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯤꯕꯨ ꯎꯐꯨꯟ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯖꯕ ꯁꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯩꯖꯥꯎ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯩꯖꯥꯎꯁꯨ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯎꯕꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯇꯝꯅ ꯃꯥꯁꯨ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛꯇꯨ ꯀꯞꯂꯒ ꯂꯥꯟꯕꯨꯡꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯨꯡ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟ ꯑꯁꯦ
ꯑꯁꯤꯕꯒꯤ ꯃꯣꯡꯐꯝ ꯑꯣꯏꯍꯜꯂꯦ꯫ ꯂꯥꯏꯔꯤ ꯀꯞꯂꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯃꯩꯖꯥꯎꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯃꯩꯖꯥꯎꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯔꯝꯕꯗꯒꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯩꯖꯥꯎꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯕꯗ ꯂꯥꯏꯔꯤꯛꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯏꯕꯨꯡ! ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯖꯥꯎꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯤꯟꯒꯦ ꯇꯧꯕꯗꯨ ꯂꯥꯏꯔꯤꯛꯅ ꯆꯦꯟꯁꯤꯜꯂꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯃꯩꯖꯥꯎ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯥꯗꯨ ꯊꯥꯗꯗꯨꯅ ꯂꯥꯏꯔꯤꯛꯅ ꯍꯥꯏꯊꯔꯛꯄꯗꯨ ꯉꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ! ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥ? ꯂꯥꯏꯔꯤꯛ! ꯂꯥꯏꯔꯤꯛ! ꯃꯩꯖꯥꯎ ꯂꯥꯏꯔꯤꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯤꯡꯊꯤꯅ ꯊꯝꯂꯒ ꯃꯁꯥꯗꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯈꯨꯠꯆꯨ ꯇꯥꯗꯨ ꯈꯨꯞꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯠꯆꯨ ꯊꯥꯡꯗꯨ ꯈꯨꯞꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯩꯖꯥꯎ ꯇꯝꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯩꯖꯥꯎꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ "ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯦ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣ!" ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ "ꯆꯦꯜꯂꯣ! ꯆꯦꯜꯂꯣ! ꯆꯦꯜꯂꯣ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯟꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯗꯨ ꯂꯣꯏꯔꯕꯗ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯆꯥ ꯑꯊꯛ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯄꯨꯗꯨꯅ ꯂꯐꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯐꯣꯏꯅ "ꯅꯦꯅꯦ! ꯊꯣꯏꯕ, ꯉꯁꯤꯗꯒꯤꯗꯤ ꯅꯦꯅꯦ ꯀꯧꯔꯅꯨ, ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯣ." ꯑꯁꯨꯝꯅ ꯂꯐꯣꯏ ꯃꯄꯥ ꯃꯆꯥꯒ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫